PM na Manipur ga mari tatnaba pamlabra leibak asigi Prime Minister Narendra Modi na wa sungang ngang dabugum Manipur da su laklaroidra hausik thogli birang asida Prime Minister na wa sungang ngang laroidra haiba miyam gi langtak na bu wahang asigi paukhum kanana piga dawri bage leibak asigi awang nongpok sidai Manipur da foreigner chenku ki jo paite narco terrorist singna landarak tuna Manipur gi apunba satam thugairaga kuki singi oiba tongan ba leibak ama semgani haiba demand maitei miyam gi matakta war crime sathariba asigi matangda leibak asigi mapi mapa oiriba Prime Minister na meeting changdaba amadi wa ngangdana tuminna leriba si matam pumna maki ngamlagadra haiba miyam gi wahangi paukhum Prime Minister na pifam thoi Prime Minister na Manipur miyam ga matam pumbagi oina mari tanaba pamba leirabadi madugi maramsu pifam thoi wahang singasigi paukhum matam chana piba ngamdrabadi karigumba Prime Minister na Manipur da vote ka mari leina babu oiro atai hiram kayagi matangi bu oiro lakpa matamda miyamna harau taramna okadra natraga kari karam phirep lawrkadage haibadu khanthani oi leibak asigi mapi mapa sagliba Prime Minister mahaki Union Minister sing party gi luchingba singna state asigi miyamna langi maisrang kham thengna mayuk nariba sibu kari sunna chungdana tumina leisinba amadi masagi party BJP gi MLA tare na lengak pathap ki wangmada tokhaiba lengak semna naba demanda phongna sogotpagi thabuk satharaba fawa makhoi gi mathakta logi oiba lokhat form thokpa action amata lokhat tabagi maram karigino thawung asimakti Manipur thugain ba landarak liba singa arun ba agenda ama leibadagini lauroi dabagi maram leibra wafam asina achumba oirabadi apun bagi saktam kaiba sugya yaroi haibagi lan ngak liba miyamna kayam koina makhoi gi chiro langda thuduna amadi khangduna leiba ngamgadagi chahi cha kaya apun bagi saktam ngak lakhiba Manipur gi miyamna khangba ngambagi pankhai wangma lalak labadi kari phibam oirakadagi haibadu central government amasung state lenga ki luchingbu singna khanthafam thoi leibak asigi mayailam amasung state asida BJP na lengak longi thawai pangliba si miyamna paihanning khibani miyamna party asida lengak longi thawai paihanning khiba adu leibak miyamgi yaifanaba karigumba khara tawrakani haibagi thajaba thambadagini Manipur gi apun saktam thugai hanba amadi miyamgi thawai hingcha yaitambu singi thangpham ohenna basinkiba nate adubo pumnamak sigi ona tainabada phurup ama malemgi leimaidagi khongul muthatnaba oina thoglakhiba asimakti laibak thibani Bharatna namlo loksin bikraba Manipur gi miyamna makhogi Bharat ki state amadi makhogi Bharat ki mapung phaba citizen ni haina pongthok chawthokna laujarabasu Bharat ki lengak pasingna lisang sina akhaba mityeng na yenglakhiba gi manung channa haujik thoglibu wathok asigi matangda Prime Minister na wa amata ngangdaba amadi landarakhiba singi mayokta pungning thawatpa manba mawung satharkhiba si Manipur gi miyam ga mari tatnaba manbagi ingit pibani haibada haimanba thoklaroi masigi matangda Manipur gi miyamna mikhal pangthoktuna khankiba miyut singna lengak longi thawai pangliba kuki MLA tara yaudana MLA yankhai gi maikai dagi su lan thengnaduna apunmagi saktam ngaknanaba honadabadagi miyamna oina lan ngakpagi thabak satharibasi kayam kuina sathaduna leikhigadoribagi Bharat lengakna Manipur gi apunba saktam amadi miyamgi punsi kanba ngamloidaba leirabadi miyamna kari phirep lawgadage haibasini